Online Manipurgi numidangi pau yengbiriba pumnamang puthoi laisramna khurumjari ahanbada maroiba pau. Harautelda saramba Kuki ki bunker thugaikre. Security Force tangarang Kangpokpi District ki Leimakong Police Station gi manung chana Harautel area da combing operation chathaba matamda Kuki terroristna ain kaina saramba bunker ama thugaiduna manghankhre haidi. Ngarang National Highway 2 da akanba security ki check-in tharangi makhala tongan polam sing pusilakpa gari chani ga marfu tara manga Imphal yorakre haidi. Amarom da lamda masigi tongan ba mafam singda Naka checkpoint chamaga mapan hangdoktuna lambi chatpasingda ain kaiba potjai sing puthok pusin tawduna chatpra haibagi yengsinbagi thabak chathari. Ngarian chingthaktagi KCP PWG ki cadre ani khulai ga konana fare. Imphal East District ki Iringbung Police Station na konba ngarian chinga nakna leiba Kapur Sungpham Androda KCP PWG ki active cadre ani Manipur Police na fagat pagamle. Manipur Police na fagalaba KCP PWG ki active cadre ani adudi Yumnam Abung Singh atopo maming na chingakpa kuntraga mapan amasung Thangjam Joy Kumar Singh yangkhai ganithoi kawi makhoi animak niyom la na miyamdagi sel khaibada chenaba mioi ni hairi makhoi anidagi 9mm pistol ani ga loinana magazine ani Chinese hand grenade ani kapa yariba 9mm gi maru tara kapa yariba 5.56mm gi inchas gi maru tara inchas rifle ama amasung ceiling bag ama makhoi anidagi Manipur Police na fagat pagamle hairi Itlf amadi Cotu gi leader sing na ka henba wangang amadi Firep Singh makhata na chatharabadi waroisin purakpada wagani Alangbam Johnson Manipur da tholiba irang sida Itlf amadi Cotu gi leader sing na ka henba wangang amadi Firep Singh makhata na chatharabadi waroisin purakpada wagani haina BJP gi wangang loi Alangbam Johnson na phongdokre Imphal West ki manung chana lairiba Kaisam Thong Alangbam Laikai Nambul Turan mapan da saba Riverside Open Gym sangaduna miyam da khusin na bagi thoramda wafam asi mangna phongdokibani thoram aduda Johnson na makha taraduna hai Kuki gi CSO singni haiba Itlf amadi Cotu gi miyoi singna miyam bulana lamjingliba sigi mathakta chap chaba thabak lokhatpa changi India ki Prime Minister Narendra Modi na miyam gi apamba khangdana amadi miyam ga wari sanadana kaidangnungda waroisin purakpa ngamloi amadi Home Minister nasu Manipur gi miyam amadi miyam gi miyut singa unaduna Manipur gi puware si kaihendana waroisin ama puraknaba honaba mathau tai haiki Manipur da hojik lairiba person rule asigi mahuta popular government ama sema mathau tai haiba wafam su thamki mana makhata na hai lamdam asigi miyam amadi CSO singnasu hojik lairiba phibam asida checksina khongthang thangba matam yore haiki loinana ngasi sanga kiba open gym adugi matangda Johnson na hai haugalaliba naha sing amadi ahal sing hakchang sajel tawbagi chang asi hantarakli laikai da lairiba ahal amadi angang singbu sajel tawbagi ithilpi nabagi pandamda open gym asi sembani haiba wafam su thamki ari manungda chingnaningai oiba mawongda maina chaktuna siraga leiramba Robin misigi matangda khongjang changsinkhre Thasigi haukiba tang amagi numidang wairam pung 3:45 rom taba aduaida gari manungda maina chaktuna siraga leiramba Thokchom Robin misigi matangda chumalanglalanjing puthokpiu haiduna ngasi iroi sembada wakan mifam chathakre misi adugi matangda semkiba JC Maira Paibi amadi Itlf na sinduna chathakiba wakan mifam aduga mari lenana JC ki convener Irom Fulendro na phongdorakpada thasigi tang amagi numidang wairam pung 3:45 tarakpa matamda lamboi khongnangkhong chongtham leirakta mioi ama drop Toromlaba matung ikan kanadana gari adu mai hauduna chakpadagi Thokchom Robin mahangna thoriba gari adugi manungda sina phangle haibagi pau phangki loinana thaudo asi yamna chingnaningai oiba thaudo amani maramdi Thokchom Robin na thoriba gari adu khangaudana mai hauduna chaklaklabasu karigidamang mahangna gari adugi thong hangdoktuna mathwai hingnaba gari adudagi mapanda thoktribano amadi gari manungda maina chaktuna siba haibasi miyamna su tabada thajaroidaba wafam amani thaudo asi kanaguma mioi kharana lautuna duna sinba thaudo oigani maram aduna mihan asida chenariba mioi sing ado athuba matamda mari leinaba sing nafaduna maralgi matungina cheirak pibiu haina JC gi convener gi maikaidagi mari leinaba singda appeal tawrakli Ngarang tongan ba police station manga da khusukulai kaya marung khusinarkre ngarang Manipur gi tongan ba police station singda khulai kaya pikhalakre hairi Manipur Police Control Room dagi fangba paugi matung inadi ngarang Imphal East District ki SDPO Porongpata khulai kaya surrender tarokhiba khulai sing adudi 9mm pistol ani ga kapa yariba maru mari anti riot gun ani infil 303 rifle ama stun cell ama tear gas cell ama khusinarkhi hari Bisnupur District ki manung chana Tara Suba BSF Battalion Lautak Project Bisnupur District amadi Lautak PS Bisnupur District tasu khulai kaya khusinarkhe hari khusinaraklaba khulai sing adudi SBBL taraganitoi Board 2 303 rifle modify ama 36 hand grenade ahum igniter set of number 36 grenade ama number 80 MK ama grenade with sticker ama .22 gi country made ama .22 gi magazine ama pistol 12 bore ama battery ga loina ba Baofeng wireless set ani helmet ani BP jacket cover ama BP plate ama country made mortar 70 MA with
bipot amani. Jirbam District ki Police Station da khusinarakiba khulaising adudi country made SBBL manga DBBL gun Magnum ama 12 bore cartridge 27 7.62 into 51 mm round 16 7.62 into 39 round 15 5.56 round 2 AK-47 gi magazine ama SLR gi magazine ama ni hairi aduga Imphal West District ki manung channa Wangoi Police Station da khusinarakiba khulaising adudi magazine ga loinana 7.62 SLR ama DBBL ama SLR gun gi live round nipan hand grenade manga stun cell ama runner bullet ama tear smoke cell manga iron plate taru carbine magazine ani PP jacket turret pear boot taru magazine post ama cartridge belt ama headgear ahum camouflage cape ama ni hairi Sangmai Police Station Imphal West District ta khusin naram labu khulai sing adudi magazine ga loina bar carbine ama ni hairi